ITLF na Sisipur ki IDP sing dagi yumthong da lupa lising ahum laukraga karimata taubidre paisa sing to loin haina thokre haina joint internally displaced person Sursanpur Kuki IDP singilu singba singla khuyek piduna thadorok pa zerol amana phongdorakre CBI na charge sheet pikhalakre lupa lising tara senja thumja tawrubagi case amada Central Bureau of Investigation Anti-Corruption Branch CBI ACB na phagat kiba Principal Accountant ANEGO Section Imphal gi Senior Account Officer ki mathak tu charge sheet pikhalakre Forensic Science Laboratory pangai gi staff amagi MSCP file process tawbada senja thumja tawbagi maralda hawbam marak irom laikai dagi irom Biswajit se yankhai ga mari apokpa bimobu CBI na phagat kibane charge sheet adu Special Judge PC Imphal West ki Court Deputy Superintendent of CBI ACB na Prevention of Corruption Act ki Section 7 gi makhada cognizance lauraga thigatpagi thabak chathabal loraba matung da phagalakhibane pikhalakhraba charge sheet adu court ta khananabagi damak pikhalakhiba charge sheet adu gi matang da court na hai charge sheet adu ga mari lenaba singdagi accused ni hariba mi adu gi prosecution section haujuk phawa pikhalakpa laitre court na criminal miscellaneous case ama lokhat pagalona madu February 13 ta makhata na khananaba lokhat khre natraga prosecution section adu pikhalakpa matamda khananaba lebna khi haire Central Bureau of Investigation Anti-Corruption Branch Imphal na kumja 2025 ki November 18 da accused ni hariba senior account officer asibo asa sen oina lupa lising tara lauringai da CBI na phagat kibane lamdam asida government office sing da senja thumja gi thong sing leptana chathariba si yenglaga CBI ACB Imphal gi team na mamang gi chahi gi November 19 da asiguma thabak sing sathaba myo sing phana balang thaklaga thamkhi loina senior account officer asi lupa lising tara laurubagi damak maha ke office Chamber da gi pharba matung da custody da thamkibane numit adumakta da CBI gi team na maha ke office manung amsung hawba manakta ivom lekai da lebi yum da thiba humbagi thabaksa thakibane haire biren Amit Shah ko unakharba matung ngasi Imphal thoraklagani Biswajit Imphal da thorakre BJP ki National Executive mifam yawba amuk satkadori haire State asida political gi oiba charang naba ama yamna kanna leiringai serak nahan khanghaudana Union Home Minister Amit Shah na kaurakpadagi athubagi oina satkhiba hanagi Chief Minister N biren nahan numida athengbada Amit Shah ga unakhraba matung Home Minister Amit Shah amadi hanagi Chief Minister N biren anina nahan numidang pung 10 dagi unaba hawkhiba du da kari karma matang da wari sanabagi habadu khangba gamdraga su haujuk state asida leiriba rajniti gi charang naba kiasi kokhalaga nobolenga ama sembagi matang da soidana khanaraba oirangani haiba Wafam asimadi Manipur gi rajniti bu nainariba kangbo singna phongdong narakle hanagi CM biren Home Minister Amit Shah unaraba matung center da leiriba BJP ki maroi balusing bakharasu unakre tawbatabu karam myosing unakhibagi habidu di khangbangam dre Union Home Minister unararo matung ex CM biren ngase Imphal gi damak New Delhi thaduraklagani marasida thongjuk endrage MLA thongam Biswajit New Delhi gi damak Imphal thadokhibadu ngara Imphal da halakhre laklaba ningthokaba numita New Delhi da pangthokadoriba BJP National Executive ki mifam yawnana bagi damak Imphal thadokhragani hairi panba yabadi hawki sahi 2023 ki May 3 dagi horakiba irang na maram oiraga state asida rajniti gi oiba tangtulai tadaba amadi sarang naba kiya lakpadagi 2025 ki February 9 da N biren Chief Minister gi phamdagi resign tawkhibane loinana February 10 da Manipur Assembly bu suspended animation thambaga loinana President rule gi lengak chalaidana lakpane state asida President rule gi lengak leiraga su Manipur thokliba Kuki amadi mite ani gi marakta leiriba conflict loisinba gamdaba amadi IDP singna masa masa gi mayumda hanjil hanaba honabada Kuki khulai paiba singna nongmai amadi bong kapsinduna attack torokpadagi hena charang naba thoktuna lakhe torbungda Kuki singna IDP singi marakta bong kapsilakpa saiton nganu konki ward number 8 ki yumda phumjinduna bong kya mathang pokhai handuna miyo kya sopa nangan khibagi thodok lai khibadu da state asigi miyamna pendaba kya phongdoktuna lakhibane hare loina na hojikta phangba pau amada Union Home Minister Amit Shah yauna BJP ki national leaders sing unaruraba matung Manipur gi hanagi Chief Minister N biren ngasi Imphal da yorakre amaramda Manipur gi Speaker Satyabarta su ngasi Guwahati gi damak Imphal thadokre hari mahaki khongset asida Guwahati da leiriba Prime Minister yauna national leaders sing ga unanaba thorang tawri hari
District Hospital Manga Super Speciality ki thakta semgalagani haina Health Director na phongdokre Manipur ki District Hospital Manga Prime Minister Divine Scheme ki makhada Super Speciality Hospital ki thakta semgalagani haina Manipur Government ki Directorate of Health Services ki Director Dr. N Hemantu Kumar na phongdokre Dr. N Hemantu Kumar na waphamase ngarang State Blood Cell National Health Mission Manipur na Phibado Federation of Indian Blood Donation Organization Manipur State Chapter ka khusamnaraga Roadmap to 100% Voluntary Blood Donation haiba theme asiga loinana Voluntary Blood Donation amasung Blood Transfusion Service in Manipur gi matangda pangthokhiba nomagi oiba Conference Blood Con 2026 hodokpagi thorongda phongdokhibane jingmairongda leba Classic Grande da National Health Mission Manipur gi State Mission Director Dr. M Dinesh Singh na preside tawduna pangthokhiba thoromaduda Dr. N Hemantu Kumar na Chief Guest Family Welfare Services Manipur gi Director Dr. N Bino Singh Rims ki Department of Transfusion की Professor Dr. A. Barinder Sharma amasung Phibado की National President Biswarup Biswas na Guest of Honor sing oina saruk yake thoromasi की Chief Guest की warol pidaduna Dr. N Hemantu Kumar na High Prime Minister Divine Scheme की makhada maroina chingi district ta leiba District Hospital manga Super Speciality Hospital की thakta semgalagani scheme asi की makhada jiribam yauna Tamenglong Chandel Senapati amasung Ukhrul की District Hospital manga ase Super Speciality की thakta lakadoriba sahi kharagi manungda semgat sagalagani masida mapung phaba modular operation theater amasung blood bank thamlagani hare Thobal Churachandpur amasung Tamenglong ki District Hospital ahum natana atai District Hospital da blood bank leitre Analayan ki kanglon da blood bank asisu yamna maru oibani blood bank leitana Analayan ki kanglon khumang chawsun hanba yaroi masi Prime Minister Divine Scheme ki makhada district manga da Super Speciality Hospital asi laknabadi Manipur ki District Hospital tareta mapung phaba blood bank leibaga loinana state asigi healthcare system da hena phagalakpa ngamlagani hana Dr. Hemantu Kumar na phongdokhe Pauliland BJP na thajakhigadra hana thamlakhre Lok Sabha Mikhal da BJP ki MLA Pauliland Haukip ki Saikot Sida apunba board lising hopefully thogi mathakta leibagi manungda NDA ki mirep na board songa ga 38 phangbada Congress ki mirep na board lising marphu ga 9 chatruk phangkiba sina maram oiraga BJP ki lusing sing na mahak pu thajakhigadra haba wahang hangnarakle report adu ki matungina 2024 ki Lok Sabha ki Mikhal adu dalengak pairiba BJP na lusingba NDA na status ki Lok Sabha ki seat ani asi soidna mai pakane habagi thajaba thamna khibane adu Manipur gi oina Lok Sabha da seat ani outer da NDA ki mihut oina NPF ki mirep thokpaga loina inner da BJP ki mirep thokhibane haiba mirep animak pang thokhiba Mikhal adu da mai thikibane hojik lak da wafam di 2024 da pang thokhiba Lok Sabha ki Mikhal adu da outer Manipur parliamentary Mikhal da NDA ki mihut na mai thikhiba du Pauliland Haukip na lusingba BJP ki MLA singnane Mikhal adu da Pauliland ki assembly constituency makta da NDA ki mirep na subna ki sada songa ga 38 khaktam phangba ngamkhe punama pang thokpa thabo pangthok loraba matungda party gi oina yamna ningba kaiba ama oina saruk yaba lakliba Kuki MLA singi maikaidagi haire pangthokiba mifam adu Kuki MLA singi mafamda chada maudraga tareti sathokasinda akaiba oiragani haire Manipur Legislative Assembly da Pauliland Haukip Saikot Haukholet Kipgen Saitu Nemsa Kipgen Kangpokpi Lezama Haukip Henglep amasung Silun Thang Singha na thasigi tarawmda da pangthokiba mifam adu saruk yakhe pangthokiba Mikhal adu Kuki gi MLA singna NDA gi mirep mapung phana sogale adu Union Territory ki maongda tokhaiba administration ama thamnabagi dama khon aduna lakle pangthokiba Mikhal adu da NDA na sogatpa NPF ki miret mai thiraga Congress ki miret na mapung phana bot yamna phangduna mai pakhibane BJP amasung NDA na mai thikiba du BJP natraga masiga sabinariba party gi MLA singna mirai badagi thokibane Pauliland Haukip ase Kuki Josingi machin chapami amani haina khangnabada natana mahaki AC da BJP na bot mapung phana phangba ngamkhidaba sina Congress na mai pakhibane matang asidam hana BJP gi mayokta leiba mi singa loktuna rabra haibagi asoba wahang lakle sigumachera asida Pauliland Haukip na phongdokpa wafam BJP na lusingba government na tabigadra haibagi matangda asoba wahang ama oide hadi Mioi Taramathoi tongba Indonesia ki aircraft ama mafam khangkidre hadi Indonesia ki mioi Taramathoi tongkhiba ATR 42-500 aircraft ama leba adugi akashar manakta makhre haina phongdorokpaga loinana social media na thadorokhiba video singda aircraft adu chinjawga naknaba mafam amada fata haudagi marakta leibagi video sing thaganarakhe plane adu radar dagi mangkhidana paw phawna bangamkhidabani haina flight tracking data amaso local media singna report tawnarakhe flight
Radar 24 gi matungina ATR 42500 aircraft adu Indonesian Ministry of Marine Affairs and Fisheries na salaibani haiba flight adu radar dagi mangkhibani aircraft adu samudra gi mathakta anemba altitude ta poikibani aircraft adu gi aroiba signal leba adu gi awang noksub thangmada leba Makassar airport gi kilometer kunlom lapna leba mafam amada 4.20 UTC da phangkhibani local media na phongdor ko report amada aircraft adu local times kinung thelpung amaga minute 33 rom chatpa matamda paw phaunabo ngkhidabani aircraft adu da crew member nipan amasung passenger ahum tongki haina su authority na phongdokhe Lan thokpaga manaraba Iran dagi Indian kya so angam yaudana halakhre hari pochai mamal tangkhat pa yauna semitlon gi oiba awaba kaya mayok na badagi miyam na Iran hawraktuna akan ba khongjang changsalake ba Iran da lengak na miyam gi khongjang nam thana ba hona bada hen ba force season na badagi haujuk phawbu da miyo lising ani changa hena sikra hena US gi makai de ki phongdor kharba matung leba asidagi India masa sing tek ta kaidana halakna ba India gi External Affairs Ministry na thaurang lokhatuna ngarang India masa changa gi mathakta tek ta kaidana leba asida halakba ngamkhrai India yorakraba miyosing aduna Iran da oiriba phiba masi lan ga samanai numit khuting gi lambida asiana pik thali amasung ahenba force season aduna Iran nam thana ba thabak pai khalakpada Iran da leiriba topa leibak ta gi lakku miyosing da ka hena aki khang pohale adu bu yum da hanna bo honar ko matam da de Iran gi official singna erapan pirakhiba leite hana phongdokhe panba yabade External Affairs Ministry gi spokesperson na Iran da India masal sing mapan rom lei makoi ayama mahiro ngakta ni hana phongdokhiba leikhre Pakistani forces na Balochistan da bank ani lut tawkiba militant tarani thoi halakhre hari Pakistan ki khanuk supta leba Balochistan province da militant sungna bank ani da amasung police station amada attack tawkrama matung Pakistani security forces na operation sa thabada militant tarani thoi halakhre hari Kharan town da terrorist taramanga kunna bank ani da amasung police station amada attack tawki makoina mi khara su phajin ki adu security na operation sa thabada mi singdu karimata sokpa yauduna kanbangam ki haina Pakistan military gi Inter Services Public Relations ISPR na thadokhiba warol amada haike terrorist singna bank ani da attack tawduna Pakistani lupa million 3.4 lut tawki makoiduna thongna ba hona ki adu mafam ahum da kap na gi thodok ta makoi tarani thoi hat ki haina ISPR na haike